ꯑꯩꯈꯣꯏꯒꯤ ꯃꯨꯡꯂꯥꯏ ꯍꯔꯥꯎꯕꯗ ꯑꯅꯣꯏꯂꯣꯟ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯨꯕ ꯃꯥꯏꯕꯤ ꯄꯦꯅꯥꯈꯣꯡ ꯑꯃꯁꯨꯡ ꯈꯨꯟꯒꯤ ꯂꯥꯏ ꯄꯨꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯕ ꯖꯒꯣꯏꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯛꯄ ꯅꯨꯡꯉꯥꯏꯇꯦ ꯁꯛꯄ ꯐꯠꯇꯦ ꯑꯗꯨꯅ ꯃꯗꯨꯗ ꯁꯛꯄ ꯏꯁꯩꯗꯨꯒꯤ ꯃꯇꯥꯡ ꯈꯔꯗꯪ ꯂꯧꯈꯠꯂꯒ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯏꯁꯩꯁꯤꯒꯤ ꯖꯒꯣꯏꯁꯤꯒꯤ ꯇꯧꯅꯕꯁꯤꯡꯗꯣ ꯈꯔ ꯈꯪꯍꯧꯅꯕ ꯎꯠꯆꯕꯅꯤ Guru,
Hãy subscribe cho kênh Ghiền Mì Gõ để không bỏ lỡ
नुगल मचासिंग इबुदोगी लेमांगसिदा अखोगी ओजा मंकागा लोइनाना मया पुनमका ग्रुप फोटो मा काबनबा अदुगा लोइना लोइनाना अखोई खुंदी